Census da dengue ki case leptana hengalakpadagi ngasidagi hauna private schools sing August kuntra phawa suji thadokre. Census da dengue ki case leptana hengalakpadagi ngasidagi hauna thasagi kuntra phawa district aduda leiriba private schools singi regular class sing suti thadokre. Hawjuk phawa district aduda dengue na miyoi ani lekhidre miyoi chanipan lomna dengue ki laisat mayak maduna leiri haide. Census District Private School and College Association amasung District Chief Medical Officer ga loinana district asida hojik dengue, typhoid, khongkhut amasung sinda naba laina kaya leptana sandorakpagi matangda khanaraba matungda hairaba advisory ase issue tawkhibane. Hairaba khongthang asi mahiroi amasung staff singi marakta laisat asi sandorakpa thingnabane haide. School management singdasu local conditions sing assess tawnaba amadi mahiroi sing aswangam thoktanaba hena priority pinaba khangankhre. District asigi hojik oiriba phibam asi yenglaga academic schedule gi matangda khanagani haide. Census da hojik dengue laisat park sana sandorakliba asigi matangda district aduki DC Krishna Kumar IAS na ngarang senior health official singa loinana review meeting pangthokre. Mifam aduna district asida dengue, typhoid, lok lai hauna singba laina sing yauna khongkhut amasung sinda laina kaya ama sandorakliba asigi matangda yamna kupna khanakre. Tuibongda leiriba mini secretary ta pangthokiba mifam aduda ADC Larpul Phimate MCS CEO ADCC Khongom Meitei MCS Chief Medical Officer Dr. KS Kenhong Mate Medical Superintendent Dr. K Sonia Monica District Information Officer Singkai Mang Amadi Marilenava Senior Officer Sing Amade Medical Officer Kya Sarugya Ke Mifam aduda DC ki maikaidagi Chief Medical Officer amasung Zonal Education Officer singda district aduda hojik park sana laina laisat kya yauna dengue in singba sandorakliba si thingnaba village school amasung college singda park sana awareness pinaba khanghankhre haide. Sangai thelda nupi ama mangkhibadagi MLA yauna thidi haide. Imphal West ki manung chanba sangai thel awang lekaidagi nupi ama ngana ayuk mayumdagi thokibadagi mafam khangkidabadagi yamlaba security force amasung lamsang ACK MLA masa yauna thibagi thabak yamna kana chathare aduba hojuk phawbagi oinadi phangba ngamdre. Sangai thel hairba khul ase Kangpopi district ka lonaba Imphal West ki manung channa leiba khul amane hairba khul asiga khoken amasung sahibung hairba kuki khul sing asiga tainabane. Kanglokirang ase hagolakpada kumbongdagi miyoi anisu tairen pokpidagi thoraklaga hairiba mafam aswaida mangkhibadagi hojuk phawba thiba khangdana leiribane. Mafam khangdana leiriba nupi asigi mamingna ngangbam nanaw sahi kunga taruk kawi nungtigi matawgum ngarang mayumdagi walking thokibadagi hanjilakidabane. Nupi sing mangkhibaga marilenana combined force ki kangbu sing yauna miyamna khoken kuki khulda thibagi thabak sathari haide. CM Kemsana Amit Shah ga unakre October 1st week da Amit Shah Imphal lakadaure. Hawjuk Delhi da leiriba Chief Minister Yumnam Kemsana Union Home Minister Amit Shah ga unaduna Manipur gi hawjuk leiriba issue singi matangda wari sanakre loidana Union Home Minister Amit Shah sahi asigi October gi ahanba sayolda Manipur da lakani haina su thajaba pirakre haide. Paus na makatana hairiba dik ngasinung tilpung ahum taba matamda Chief Minister Yumnam Kemsana New Delhi da leba Union Home Minister ge official residence da satuna unakibane. Unabadu da Chief Minister ge maikaidagi Manipur da hojik mayoknariba issue kaya gi matangda pukhatuna wari sanake. Wafam singada da Union Home Minister ge maikaidagi su yamna pungning sangla take. Loidana Manipur miyam ge apamba singadu central government ge maikaidagi mapung phana pangthokani haina thajaba pirakhe. Sahi ahumlom satok sen tauba yadana lakraba NH2 Imphal Dimapur Guwahati lambi da hanagumna bus service mai pak na hawkhibadu gidamakta su thagatpa phongdorakhe. Chief Minister gi maikaidagi Senapati District Headquarters ta nauna sagadaba Senapati Medical College ki urep uyung tamba laknaba invite tawkhe. Unana Union Home Minister gi maikaidagi su sahi asigi October gi ahanba sayolda Manipur da laktuna stairs da hojik paikhaliba chawkha thorangi thabak sing hak thengnana yengsilagane. Loinana Senapati District Headquarters da nauna sagadaba Medical College ki urep uyung tambada saruk yagani haina thajaba pirakre haide. Panba yabadi State Cabinet ki maikaidagi handakta naga singna namna tariba Senapati District Headquarters da nauna
medical college ama sanaba wareb laukhibane Union Home Minister asi unadrungai mamangda Union Minister Kiran Rijiju gasu unakhe haire atopa source amadana Manipur da mikok thibagi thabak matam khara yethoklaba yabagi thajaba leire haina source amana phongdorakre Athoka gi oina Union Home Minister na Sim Minister Yumnam Khemsa lakna na pakhangalaklaba matung ngasi nungtil pung ahung makhai tabada makhwe ni unakre unabaduda Amit Shah na Sim Minister Manipur gi miyam gi apamba thabakta onthokani habagi thajaba pirakla haide thajaba yaba mafamdagi phangba paw gi matungina Manipur gi miyam na no NRC no census haiba demand asigi matangda Manipur gi lutsingba kayaga Union Home Minister Amit Shah ga wari sanakiba laikre atho matamda Manipur khaki oina census yei thonanaba MSN order ama thorokpa yabagi oithokpa leire haina pawgi source amana haire aduma pawa phamasigi matangdadi Manipur lengak karigmo pakhum amata phangba ngamdre haire ngasisu gari 18 da passenger chaniga homphuni pan satkhre haire NS2 Imphal Dimapur lambi asi hangdokhraba matung asi mangani suba numita punna passenger gari 18 da passenger chaniga homphuni pan security gi ahenba konboiga loinana Satkhre loinana gari singado soingam yaudana Kangpokpi district amasung Senapati lanthokre hairi pausna makhatana hairibana ngase yopung taragamni tararum tabada bus manga winger manga amasung lanai oina Scorpio amasung Bolero jeep punna mapan yauri National Highway 2 Imphal Dimapur lambi da public transport sing leptana sathokasin tawriba silenga ki maikaidegi lamdam masigi miyam asoingam yauhandana sathokasin tawhannaba honarapugi manungsanani hairi Indo-Myanmar border fencing the insurgency drug amasung refugee singna apanba amasung akiba piba leptana hengalakle haina thamlakre Indo-Myanmar border ki Arunachal Pradesh Nagaland Manipur amasung Mizoram ki kilometer lising amaga satruk nipumdoi sangba lamkhai ki saruk asi khana ba honabada singnaba kaya ama thengnari border fence khaba gi thaba asida insurgent refugee amasung drug trafficker singna akiba piba gi thawong kaya sathari haina security force ki paw amana haire pawsna makha tana hairibana north east ki lal hoba kaya ama Myanmar gi ethnic arm organization kaya na control tawriba chin Saigang Kasina amasung San state ki tongan mafam singda makhoi gi game amasung training base kaya laire tha kharagi mamangda National Investigation Agency na US National Matthew Aaron Van Dap yauna Ukrainian taruk Myanmar da leibachin ethnic arm organization singda drone warfare gi matang da technical training pirambagi phakibagi thodok laikhre pharo miyosing adu hoje NIA gi custody da leiribani haiba group sing ase Indian insurgent outfit singa anakpa mari lene foreign mercenary sing asina Europe tagi India phawna puraklaba drone singba khusukulai kya puraklaga insurgent group asida supply tawre haukiba sahi 2024 ki September thada Indian soil da militant singna sizinariba weaponized drone sing ase external support phange haibasi ihan hana khangba ngamkhibane sources na makhata na hairibada Manipur da thokiba kangloki irang manungda Imphal West ki Kautruk amasung Kadangban area da kuki insurgent singna bomb amasung grenade ni phugi mathakta thadaduna attack sathake awum suba khwaidagi chauna akiba piriba se narco terrorism amasung drug trafficking asine narco terrorism sing asi malem da khwaidagi drug puthokpada maming leiriba golden triangle ga mari leinai hairiba drug sing asi Myanmar gi Shan amasung Kachin state na singudagi Indo-Myanmar border gi porous border singda pusilaklaga More Sugno amasung Churasan Purna singba mafam singda supply tawri Myanmar dagi refugee kya leptana changsilakpa sina suleba asida asauba nungnangba ama oire 2021 da Myanmar da military junta na ku tawkhraba matung laibadu dagi yamlaba refugee kya leptana north east state ta changsilakpa leptre maroina Myanmar gi Chin state amasung Saigang division dagi Mizoram amasung Manipur da refugee kya sangsilakpa leptre Mizoram da Myanmar dagi sangsilakba missing asi official oina lising kungani pandagina kuntragani thoiromne adubu unofficial report ki matung in the day myo lising ni phudagi home forum oiba yai Myanmar dagi logi wangmada Manipur da mitok kya sangsilakpa sina maram oiraga Meitei kuki amasung kuki nagani gi marakta chauna ungkhanaba thokle Myanmar dagi sangsilakba kuki jo community ga ethnically amasung culturally yamna naknaba sin refugee sing adu kuki sing na sangjafam pibana Manipur gi demographic ta ahongba lakpa yauna logi wangmada lam khopsen ba amasung poppy cultivation gi thabak pak sana sathai haina Meitei sing na masida yamna kanna yaning da phongdok lebane
Churachandpurdadi apanba laitana census training pangthokle haidi India pumbada chathagadawriba census 2027 mapung phahannabagidamak Churachandpurdadi apanba laitana enumerator amasung supervisor sing training pibagi thabak leptana chathare ngasi Churachandpur SDO office ki training hall da marisuba base ki oina enumerator amasung supervisor singi numit humni gi oiba training program ama mai pakna pangthokpa hwgre program adu Churachandpur district ki deputy commissioner cum principal census officer Krishna Kumar gi mijeng makha da pangthokpa hwgre training program adu gi sharu ama oina Lianminthang Samte SDC Satkogen Kilong SDC SQ amasung Zenisti Jingsona field trainer oina saru yake Churachandpur College ki assistant professor na digital census amasung digital tools sizinaduna census pangthokpagi maramda training pidi field trainer singna SLO mobile application sizinaduna census chathanaba takpi tambiri maduda natana district census handbook demonstration singbasu takpibaga loinana DCSB app amasung web portal karam tauna sizinagadage habagi matangda su tambike thausiladu census 2027 da saruk yagadaba enumerator amasung supervisor singna yumthong khuding chatuna sabsaba data khongatpa matamda soyangam thoktanaba skill training pibagi thabak su chathare lengak na hana lepkhiba program gi matungina chaliba sahi asigi September amadagi house listing amsung housing census pangthokpa hogane aduga phase 2 gi oina mathang sahi 2027 ki February thadagi population enumeration hogane Churachandpur district ki August tarani thoidagi hauna marisuba base ki training pangthokpa hograbane training program adu da enumerator yauna mioi samaga maudra tare saruk yari haide census exercise thokpagi center amasung state ki chapchaba phire piraknaba Manipur High Court na khangankhre Manipur gi oina paikhatpa hawkhraba mikok thibagi thabaksing yeithokpa natraga yeithoktabagi matangda center amasung state government gi mayek sengba paukhum mathangi hearing phawbagi manungta pikhalaknaba Manipur gi High Court na ngarang sathakiba hearing da khanghankhre High Court asiki Chief Justice M Sundar amasung Justice A Guneswar Sharma gi Division Bench da Kangleipak Students Association KSA amasung International Peace and Social Advancement IPSANA Census 2027 ga mari lainana tharakhiba Public Interest Litigation PIL number 14 of 2026 sing asi admit tawduna satharakhiba hearing da hariba direction ase pikhibane state asa sathariba mikok thibagi thabak sing lab hanbiu haina santana hakpamna tharakhiba writ petition ama hearing satharaba Chief Justice na defer tawkhraba matungda KSA amasung IPSANA tharakhiba PIL adugi hearing division bench asida sathaba hawkibane PIL asigi respondent oina Union Government Census Authority amasung Manipur government yauri amaromda santana hakpamna tharakhiba writ petition adusu census ka mari lainaba amasung state government na 2026 ki March kungani thoida thokiba official notification aduga mari lainai court asina khanghankiba matungena matter sing ase amata oiba issue oiba loinana council khudimaki ayaba lauraga court asida tharakhiba writ petition amasung PIL sing amade mari lainaba case khudimak take tawgani haire Division Bench asida chathakiba hearing aduda Manipur gi 2027 ki mikok thibagi thabak yeithoknaba khanakhe hiramasigi matangda Registrar General and Census Commissioner gi office dagi CT ama Deputy Solicitor General of India na court thamke haiba serol aduda mikok thiba yeithokpa habasi state level da warep lokjaba haibani adumoina ma court ki maikai dagi union government amadi state government na hiramasida makhogi oiba mayek semba wafam phungtokte State ki maikai dagi masagi phirep khanghanabagi damak matam pibinaba court na hajakhi court ki maikai dagi center amasung state government ki maikai dagi affidavit natraga report ama mari lenaba position singna pisilaknaba khanghankhe hearing adu the Manipur Legislative Assembly na National Register of Citizens NRC sana hanaba 2022 ki August manga amasung 2024 ki March amada pass tawkiba resolution sing adu pikhalaktriba sing adu su yengsinkhe makhatara poina thasigi kungani panda case asigi mathang hearing sathanaba list tawkiba loinana respondents sing makhogi oiba phibam adu khanghanaba akanba direction pi ki haire Nepal da nung sudana isau thorakpada miyoi nipan sire changa hena mangkhre haire nung sudrabasu Tibet ki centharakpai singna Nepal da khanghaudana isau thorakpada miyoi nipan hena sire India masa samaga sumna manga yauna miyoi kya marum thiba khangdana leire bote khosi turel dagi pa thorakpai singna
Nuwakot amasung Dhaking District ki khungang ayamba ising thumjin ki Central Police Spokesperson Deputy Inspector General Abhinarayan ki warol palladuna Nepal News ki report na hai hojik phawda Nuwakot amasung Dhaking District tagi thawai yaudrba haksang nipan phangba ngamle Nepal Tourism Board ki report matungina mapaleba ki mioi sani ka modrama thoi amasung Nepali modram do yauna lam koiba lakpa mioi sahung homphumari thiba khangkhidrei thiba khangkhidraba sangi manungda India macha samaga sumna manga yauri Rasua District Nepal Police ki % kunthra taru amadi Armed Police Force ki % tare thiba khangkhidrei Nepal Army ne helicopter sizinaduna isau ge awaba nanglaba mafam singda mi kanba masung mateng pangbugi thabak paikhat pa haure Pakistan ki hospital da AC compressor pokhaibada pikliba angang taramanga si de hede Pakistan ki capital city Islamabad ta laiba Pakistan Institute of Medical Sciences ki gynecology ward ta mai chakhalakpadagi popada ngaiba angang taramanga si de AC ki compressor amanga sayu angan bada pokhairakpadagi mai chakhalaktuna angang taramanga si kibane angang amadi kanbangam hore hospital ke ahum suba mathol da laiba gynecology ward ta firefighter singna thonau mingsal thugaraga mai muthanaba honare district administration ki official singna Geo News ta phongtok kibagi matungina phamung chamaga yankhai taruk thaba maternal and child health ward ta AC compressor pokhairak panama phamadu tumna mai chakhe thaudo adu matau karamna thokibano haiba sabchana khangdoktaba additional deputy commissioner na lusingba inquiry committee amana thijenba haukhre thaudo adu gi matangda Pakistan ki prime minister Sahiba Saribna awaba phongdokre August 13 da miyam ki kholau puba asoba khongsa chalagani haina tagdal na phongdorakre Jinglei Park Manipur ki lebak lehau ising nungsita sahi lising ki apuna hingminaduna amadi community amagi tradition culture identity bu ikai khumnaduna punna hingminaduna lerakloba phorup singi apunba miyam ki kholau puba asoba khongsat ama lak leba August 13 da chalagani haina Thawbal amasung Kaksing District apunba lup tagdal ki convener W Jotin Kumar na thadrokpa cherol amana haire Zero sina makhata na hai Manipur habasi Meitei khangna naga khangna Meitei pangal khagtana oibe yaroi Manipur da ethnic line da demand tawba amade iho sangsin ba habasi hojik oiba Manipur ki phiba masda khak oithok loi baramasina ngasi gelenga sina indigenous sangi life property ngakpi bagi mohta yellow missing muthanaba illegal immigrants sing puselaptana proxy war sathara bara habagi singnaba leire hana su phongdoke